ꯃꯌꯥꯝꯕꯨ ꯉꯁꯤꯒꯤ ꯍꯛꯆꯥꯡ ꯐꯕꯒꯤ ꯃꯔꯝꯗ ꯅꯩꯅꯕ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯅꯥꯏ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯅ꯭ꯌꯨꯁ ꯁ꯭ꯇꯥꯔꯠꯀꯤ ꯃꯁꯤꯅ ꯇꯦꯝꯄꯔꯦꯟꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯩꯅꯒꯅꯤ ꯃꯃꯥꯡꯗ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯑꯦꯛꯁꯔꯁꯥꯏꯖ ꯋꯥꯇꯔ ꯁꯟꯂꯥꯏꯠ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯈ꯭ꯔꯦ ꯉꯁꯤꯅ ꯇꯦꯝꯄꯔꯦꯟꯁ ꯍꯥꯏꯕꯗꯤ ꯁꯦꯜꯐ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤꯅ ꯍꯛꯆꯥꯡ ꯐꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯖꯒꯅꯤ ꯍꯥꯟꯅ ꯏꯁꯣꯔꯗ ꯆꯪꯖꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯇꯦꯝꯄꯔꯦꯟꯁ ꯅꯠꯇ꯭ꯔꯒ ꯁꯦꯜꯐ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯕꯒ ꯀꯌꯥꯝ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯄꯥꯞꯁꯜꯂꯕ ꯅꯥꯏꯅ ꯈꯔ ꯅꯩꯅꯒꯗꯧꯔꯤ ꯃꯁꯤꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯁꯦꯡꯕ ꯆꯤꯡꯕꯤꯗꯨꯅ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯅ ꯄꯣꯠ ꯄꯤꯅꯕꯤꯌꯨ ꯊꯋꯥꯏ ꯁꯦꯡꯕꯅ ꯁꯤꯟꯕꯤꯌꯨ ꯍꯧ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯥꯎꯕ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤꯗ ꯇꯦꯝꯄꯔꯦꯟꯁ ꯅꯠꯇ꯭ꯔꯒ ꯁꯦꯜꯐ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯍꯥꯏꯕꯅꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯇꯦꯝꯄꯔꯦꯟꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯐꯕ ꯃꯈꯩ ꯑꯗꯨꯁꯨ ꯍꯦꯟꯅ ꯆꯥꯗꯕ ꯃꯥꯒꯤ ꯆꯥꯡ ꯆꯥꯅ ꯆꯥꯕ ꯑꯗꯨꯒ ꯐꯠꯇꯕ ꯃꯈꯩ ꯍꯛꯆꯥꯡꯗ ꯁꯣꯟꯒꯗꯕ ꯐꯠꯇꯕ ꯃꯈꯩ ꯊꯥꯗꯣꯛꯄꯗꯣ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯦꯝꯄꯔꯦꯟꯁ ꯍꯥꯏꯅ ꯈꯪꯅꯩ ꯑꯃꯨꯛ ꯍꯥꯏꯖꯔꯒꯦ ꯑꯐꯕ ꯍꯛꯆꯥꯡ ꯐꯒꯗꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯣꯏꯔꯕꯁꯨ ꯑꯐꯕ ꯑꯣꯏꯔꯕꯁꯨ ꯍꯦꯟꯅ ꯆꯥꯗꯕ ꯃꯥꯒꯤ ꯆꯥꯡ ꯑꯗꯨ ꯌꯧꯅ ꯆꯥꯕ ꯐꯠꯇꯕ ꯃꯈꯩ ꯍꯛꯆꯥꯡ ꯁꯣꯟꯒꯗꯕ ꯐꯠꯇꯕ ꯃꯈꯩ ꯆꯨꯔꯨꯞ ꯕꯤꯔꯤ ꯅꯤꯁꯥ ꯄꯨꯟꯁꯥ ꯍꯛꯆꯥꯡꯗ ꯐꯠꯇꯦ ꯍꯥꯏꯕ ꯃꯈꯩ ꯑꯗꯣ ꯃꯁꯤꯒꯨꯝꯕ ꯊꯥꯗꯣꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯦꯝꯄꯔꯦꯟꯁ ꯍꯥꯏꯅ ꯈꯪꯅꯒꯅꯤ ꯑꯗꯨꯅ ꯇꯦꯝꯄꯔꯦꯟꯁ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯕꯗ ꯑꯌꯥꯝꯕ ꯃꯤꯁꯤꯅ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯑꯌꯥꯝꯕꯒꯤ ꯍꯧꯔꯛꯐꯝꯁꯦ ꯇꯦꯝꯄꯔꯦꯟꯁꯅꯤ ꯑꯦꯂꯟ ꯖꯤ ꯋꯥꯏꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯃꯥꯅ ꯀꯩ ꯍꯥꯏꯒꯦ ꯃꯇꯝꯗ intemperance lies at the foundation of all the evil in our world ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯃꯈꯩ ꯂꯥꯏꯅꯥ ꯇꯤꯟꯅꯥꯗ ꯅꯠꯇꯅ ꯐꯠꯇꯕ ꯃꯈꯩ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯁꯦ ꯃꯁꯤ intemperance ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯀꯟꯇ꯭ꯔꯣꯜ ꯂꯩꯇꯕ ꯆꯥꯕ ꯊꯛꯄ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯑꯁꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯁꯦꯜꯐ ꯀꯟꯇ꯭ꯔꯣꯜ ꯂꯩꯇꯕ ꯑꯁꯤꯗꯒꯤꯅꯤ ꯍꯥꯏ ꯅꯋꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯣꯗꯣꯝ ꯒꯣꯃꯣꯔꯥ ꯃꯥꯡꯍꯟꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯅꯋꯥꯒꯤ ꯃꯇꯝꯗ ꯊꯣꯛꯄꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯊꯣꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯑꯣꯏꯔꯤꯕ ꯐꯠꯇꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯇꯦꯝꯄꯔꯦꯟꯁ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯆꯥꯕ ꯊꯛꯄ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯍꯦꯕꯤꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯊꯝꯒꯗꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯦꯝꯄꯔꯦꯟꯁ ꯂꯩ ꯑꯩꯈꯣꯏꯅ ꯐꯤ ꯁꯦꯠꯄꯗꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯗꯁꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯦꯝꯄꯔꯦꯟꯁ ꯇꯧꯕ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯗ ꯁꯣꯟꯕ ꯑꯩꯈꯣꯏꯅ ꯀꯦꯐꯤꯟ ꯇꯣꯕꯦꯀꯣ ꯑꯁꯤꯅꯆꯤꯡꯕ ꯀꯣꯀꯥ ꯀꯣꯂꯥ ꯁꯣꯐ ꯗ꯭ꯔꯤꯡ ꯀꯣꯜ ꯗ꯭ꯔꯤꯡꯁ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯗꯨꯒ ꯏꯁꯣꯔꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯕꯥꯏꯕꯜꯗ ꯄꯤꯈꯤꯕ ꯁꯦꯡꯗꯕ ꯁꯥꯁꯤꯡ ꯑꯗꯨ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯊꯥꯗꯣꯛꯄ ꯌꯨ ꯊꯛꯄ ꯊꯥꯗꯣꯛꯄ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯦꯝꯄꯔꯦꯟꯁ ꯍꯥꯏꯅ ꯈꯪꯅꯩ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯗꯥꯏꯠꯀꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔ ꯌꯦꯡꯉꯁꯤ ꯇꯦꯝꯄꯔꯦꯟꯁ ꯍꯥꯏꯕꯁꯤꯒ ꯗꯥꯏꯠ ꯑꯩꯈꯣꯏꯅ ꯑꯦꯄꯤꯇꯥꯏꯠ ꯍꯥꯏꯕꯁꯤꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯐꯥꯔꯁ ꯇꯦꯝꯞꯇꯦꯁꯟ ꯑꯣꯐ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈꯨꯗꯤꯡ ꯊꯦꯝꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯦꯄꯇꯥꯏꯠꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯉꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯥꯡꯉꯔꯣꯏ ꯑꯦꯄꯇꯥꯏꯠ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯁꯤꯗ ꯍꯥꯏ ꯑꯩꯈꯣꯏꯅ Ecclesiastic 10:17 ꯍꯥꯏ Blessed art thou, O land, when thy princes eat in due season for strength, not for drunkenness ꯍꯥꯏ ꯀꯔꯝꯕ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯁꯥꯁꯟ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯉꯥꯎꯅꯤꯡꯉꯥꯏꯒꯤ ꯅꯠꯇꯕ ꯍꯛꯆꯥꯡ ꯐꯅꯤꯡꯉꯥꯏ ꯄꯥꯡꯒꯜ ꯀꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯆꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯗꯨ ꯐꯕꯅꯤ ꯍꯥꯏ ꯑꯗꯨꯅ ꯃꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃ ꯄꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯅ ꯆꯥꯒꯗꯧꯕꯁꯤ ꯀꯔꯤꯒꯤꯅꯣ ꯆꯤꯟꯗ ꯍꯥꯎꯅꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯐꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯁꯤ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛꯄꯨ ꯇꯥꯏꯕꯪꯄꯥꯟꯗ ꯆꯥꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯆꯤꯟꯗ ꯍꯥꯎꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯛꯆꯥꯡ ꯐꯅꯤꯡꯉꯥꯏꯒꯤ ꯆꯥꯕ ꯅꯠꯇꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯠꯇꯕ ꯃꯌꯥꯝ ꯐꯠꯇꯕ ꯋꯥꯈꯜ ꯂꯥꯟꯅ ꯆꯥꯕꯁꯤꯅ ꯂꯥꯟꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯦ ꯃꯁꯤꯗ ꯍꯥꯏ ꯑꯃꯨꯛ my life
today high like the Ellen Joanna page 142 the Muhai Pazake. The governing principle of God's people should be whether therefore ye eat sina 1 Corinthians 10:31 or drink whatsoever ye do all to the glory of God. Because the Sabbath Kudimo Wedabasu is showing Mati Mungan Pundu Nagi the Maksaga the by practicing temperance in eating and drinking and dressing in labor and in all things. When Hiram Kudimuta Sabada Takpada P Shepada Tabuk Shubada Hiram Kudimuta Equina temperance have say in self-control have a labor targeti we can do all for ourselves what no physician can do for us. Physician amana tawbungam dabado physician adi doctor amana tawbungam dabado amana tawdo adudagi hena khona tawbungam gani ham masigi having masigi artidi keno kuda nadana chang phana leiba ngani ham sin masigi khwaidigi maru oiba chang phabigi nyom singda khona inba khona inba darkar leiba singge atai diloina free the pangmani khona diet having the masigi khona section ba atai jingduji inda ba ade adubu atai jingduji khona lem phangba ngakani masiju lem phangmani adubu chana sabu control to the vibe se masi yamna maru oi habsine sidang jengse aduga saba thakpada khona thibong law habse masi baimuna sunga yade isauna saba thakpa control to the wegi mathibong law bagi ma ki part right ma surely Prabhu Jisu Christ mai line the polo kan have adu phabu thwe nang ai chung si khan gadabni ai na sariba habit ai na thakliba shori adaba me ham asina ai buno talanjin kan han gadab se kari no habse ai khoina se khanthabi ki matam pairabni sinausa masilere masina maram oidana aduga overeating habse phatte apaba singa also hena sasan baibse masi yam phatte masina ai khoi ki brain gi mathau mai mathau pangthokse masina ayetpa thing ko stop to holi hai masina koina kawri da bise masini sida amu ai pazarake Ellen Joanna Conscience of Diet and Food page 131 the high. It is possible to eat moderately even of the wholesome food. Ekoina apa wasinda asiju magi sang sana sagadam yenzana sagadamni overeating henzana sasanba no matter what the quality of the food chinja to paboy gira pataboy gira clogs the living machine aikoi gi ahingba koi human gi machine ase koi hakchang gi machine amani asibu mase lepal ni ha mai mathau do function do lepal ni ha the cider in its work mai thabuk sing ado mase lepal ni hona atam kudin da kaunje hanjan na sabo overeating is sin habije koi na matam kudin kaun mase ampan den aduga appetite ki manam dem the controlling power of appetite will prove the ruin of thousands when if they had conquered on this point they would have had moral power to gain the victory over every other temptation of Satan. Saba thakpa kona ipitai habse kona control to ba thakka le ni matang matam cha dan saba da pap lete kona saba matam timing chana sa amuga saba sinja mu saba de 5 hour gap le yidam ni masi kaw thoga kona na le sa pungai le sa apho ju wahi nya ju amma nya ju tungcha saba se masi pate masi control to ngam de mi sing na Satan ya them do amma da control to ba ngamoi habini ekoina Prabhu Jisu Krishna lakpa ni subaje lakpaje nakna pugaloina na masi gi athem baje hena mapangan kalakani habse masi ni snaksa aduga ekoina kawre de bamna amul yam sim mathang da unclean meat Bible na Leviticus 11 da ekoina mamang suni na kare aseng da basa ishon sa ba yadra haiba seng da basa makhaije ekoina sa bumsi maramdi makoi da na thina na pikthane aduga aseng ba phaw ekoina sa ba yadba gi matam ado hojik la maramdi sa nga da laina thina ise achuki mati henkala pasina maram ondana sa ba po asuki mati phasalatre koina padi phabadi isagi inkhonda mana masing thajaraga wahi kogi matam gi season gi oina phangba wahi pesticide insecticide yamna kaptaba asing mahi mo thie koina chajaraga hakchang phana leiba habse masina khwaidagi phabani habse shine when mamang jagar conscience of diet and page 386 hai the liability to take diseases increase tenfold by eating sa chaba sina khoida leina pina lakwi na bi changli saru tara hinkalan hai hoji kana epidemic oriba covid-19
ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕꯁꯦ ꯑꯩꯈꯣꯏꯅ ꯁꯥ ꯆꯥꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯤ ꯃꯁꯤꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯉꯥꯛꯊꯣꯛꯄ ꯌꯥꯏ ꯁꯤꯅꯥꯎꯁꯪ COVID-19ꯁꯦ ꯑꯩꯈꯣꯏꯅ ꯅꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯅꯦꯆꯔꯦꯜ ꯔꯦꯃꯤꯗꯤꯁ ꯑꯁꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯍꯟꯕ ꯉꯝꯃꯤ ꯍꯥꯏꯗ꯭ꯔꯣꯊꯦꯔꯥꯄꯤ ꯏꯁꯤꯡꯒꯤ ꯂꯥꯌꯦꯡ ꯑꯩꯈꯣꯏꯅ ꯅꯝꯃꯤ ꯃꯁꯤꯒꯤ COVID-19ꯁꯦ 56 ꯗꯤꯒ꯭ꯔꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯃꯁꯤ ꯂꯩꯕ ꯉꯝꯃꯣꯏ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯅꯁꯀꯤ ꯑꯦꯔꯥ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯔꯦ ꯑꯁꯤꯒꯤ ꯃꯤꯠ ꯁꯥꯔꯤꯕ ꯖꯒꯥꯁꯦ ꯁꯤꯗ ꯈꯛꯇꯅꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯆꯪꯂꯛꯀꯗꯧꯕꯁꯦ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤꯅ ꯀꯜꯂꯕ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯂꯥꯏꯅꯥꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯄ ꯉꯝꯃꯣꯏ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯁ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯕ ꯃꯔꯨꯑꯣꯏꯅ ꯚꯤꯇꯥꯃꯤꯟ ꯁꯤ ꯌꯥꯎꯕ ꯆꯤꯟꯖꯥꯛꯇꯤ ꯌꯥꯝꯅ ꯆꯥꯒꯗꯕꯅꯤ ꯚꯤꯇꯥꯃꯤꯟ ꯁꯤ ꯍꯥꯏꯕꯁꯤꯅ WBCꯒꯤ ꯄ꯭ꯔꯣꯗꯛꯁꯟꯁꯦ ꯍꯦꯟꯒꯠꯍꯜꯂꯦ ꯃꯁꯤꯅ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯦ ꯀꯟꯈꯠꯍꯜꯂꯦ ꯑꯗꯨꯒ ꯏꯔꯣꯏ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯏꯁꯦ ꯌꯥꯝꯅ ꯐꯖꯅ ꯁꯦꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯂꯩ ꯏꯅ ꯁꯦꯡꯂꯤꯕ ꯃꯈꯩ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯃꯠꯇ ꯆꯪꯂꯛꯄ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯅ ꯂꯣꯏꯅ ꯑꯩꯈꯣꯏꯗ ꯆꯪꯂꯛꯄ ꯐꯣꯔꯦꯟ ꯁꯕꯁꯇꯦꯟꯁ ꯚꯥꯏꯔꯁ ꯃꯈꯩꯗ ꯂꯣꯏꯅ ꯍꯥꯠꯄ ꯉꯝꯒꯅꯤ ꯃꯁꯤ ꯆꯞ ꯃꯥꯟꯅꯩ ꯂꯩꯕꯥꯛ ꯑꯃꯗ ꯑꯩꯈꯣꯏꯅ USA ꯂꯩꯕꯥꯛ ꯑꯃꯗ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯏ ꯃꯈꯣꯏꯒꯤ ꯁꯣꯛꯇꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯅ ꯂꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯋꯦꯗꯔꯗ ꯃꯃꯤ ꯇꯥꯔꯒ ꯁꯤ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯃꯈꯣꯏꯅ ꯀꯥꯞꯊꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯐꯣꯔꯦꯟ ꯁꯕꯁꯇꯦꯟ ꯑꯃ ꯑꯩꯈꯣꯏꯅ ꯖꯥꯝꯁ ꯈꯪꯗꯦ ꯃꯍꯤ ꯈꯪꯗꯦ ꯑꯃ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯐꯥꯏꯠ ꯇꯧꯒꯅꯤ ꯃꯗꯨꯒꯤ ꯁꯛꯇꯤꯗꯣ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯔꯦ ꯃꯗꯨꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯅ ꯁ꯭ꯇꯔꯣꯡ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯇꯥꯏ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯑꯥꯏꯗꯣꯜꯁ ꯑꯣꯐ ꯍꯦꯜꯊꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯉꯥꯛꯅ ꯆꯠꯂꯕ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯅ ꯚꯤꯇꯥꯃꯤꯟ ꯁꯤ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯩꯈꯣꯏꯅ ꯀꯣꯝꯂꯥ ꯆꯝꯄ꯭ꯔꯥ ꯃꯁꯤ ꯁꯥꯏꯇ꯭ꯔꯁ ꯐ꯭ꯔꯨꯏꯠꯁꯤꯡ ꯃꯁꯤ ꯌꯥꯎꯏ ꯑꯗꯨ ꯀꯣꯕꯤꯁꯤꯡ ꯑꯁꯤꯁꯨ ꯌꯥꯎꯏ ꯄꯨꯡꯗꯣꯟ ꯃꯇꯝ ꯅꯠꯇꯕꯅꯤ나 ꯍꯩꯀ꯭ꯔꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯆꯥꯁꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯗꯣꯁꯁꯦ ꯆꯥꯔꯤꯉꯩ ꯑꯩꯈꯣꯏꯅ ꯐꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯃꯈꯩ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯝꯃꯤꯕ ꯇꯦꯝꯄꯔꯦꯟꯁ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯃꯈꯩꯁꯦ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯑꯗꯨꯒ ꯑꯐꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯕ ꯂꯩꯇꯥꯔꯒꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯅꯥꯔꯛꯄ ꯇꯥꯔꯒꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯄ꯭ꯔꯣꯃꯤꯁꯅ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯁꯤ ꯃꯊꯪꯗ ꯇꯤ ꯀꯣꯐꯤ ꯑꯦꯟ ꯀꯣꯂꯥꯁ ꯑꯩꯈꯣꯏꯅ ꯆꯥ ꯍꯥꯏꯕꯁꯦ ꯀꯣꯐꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯀꯣꯂꯥꯁ ꯑꯩꯈꯣꯏꯅ ꯀꯣꯀꯥ ꯀꯣꯂꯥ ꯑꯁꯤꯅꯆꯤꯡꯕ ꯍꯧꯖꯤꯛ ꯊꯛꯏꯕꯁꯤꯡꯁꯦ ꯃꯁꯤ ꯂꯣꯏꯅ ꯍꯛꯆꯥꯡ ꯐꯕ ꯅꯠꯇꯦ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯇꯤ ꯀꯣꯐꯤꯗ ꯌꯥꯎꯔꯤꯕ ꯀꯦꯐꯤꯟ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯗ꯭ꯔꯛ ꯃꯈꯜ ꯑꯃꯅꯤ ꯁ꯭ꯇꯤꯃꯨꯂꯦꯇꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯟꯕ ꯑꯦꯗꯤꯛ ꯆꯨꯍꯟꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯆꯥꯗ ꯑꯩꯈꯣꯏꯅ ꯀꯣꯐꯤꯗ ꯌꯥꯎꯔꯤꯕꯁꯦ ꯃꯔꯨꯑꯣꯏꯅ found in coffee tea and colasꯗ ꯐꯪꯂꯤꯕ ꯀꯦꯐꯤꯟꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯁꯤꯕꯨ ꯄꯣꯏꯖꯟ ꯇꯧꯍꯜꯂꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯣꯏꯖꯟ ꯇꯧꯍꯟꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯍꯨ ꯑꯣꯜꯂꯦꯕ ꯍꯛꯆꯥꯡꯒꯤ ꯏꯁꯦ ꯌꯥꯝ ꯁꯦꯡꯍꯟꯗꯦ ꯑꯩꯈꯣꯏꯅ ꯅꯔꯚꯁꯅꯦꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯕꯦꯕꯨꯂꯥ ꯆꯨꯕ ꯑꯁꯤꯒꯨꯝꯕꯁꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯑꯦꯟꯖꯥꯏꯇꯤ ꯈꯣꯏꯁꯥꯎ ꯈꯣꯏꯔꯥꯡꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯀꯣꯛ ꯉꯥꯎꯕ ꯂꯥꯛꯀꯅꯤ ꯇꯨꯝꯕ ꯌꯥꯗꯕ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯥꯛꯀꯅꯤ ꯇꯨꯝꯕ ꯌꯥꯔꯣꯏ ꯀꯣꯛ ꯆꯤꯛꯀꯅꯤ ꯑꯩꯈꯣꯏꯅ ꯗꯤꯄ꯭ꯔꯦꯁꯟ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯝ ꯋꯥꯕꯁꯦ ꯑꯗꯨꯒ ꯑꯦꯟꯁꯥꯏꯇꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯝ ꯆꯔꯥꯡꯅꯕꯁꯦ ꯃꯁꯤ ꯆꯥ ꯀꯣꯐꯤ ꯊꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯐꯒꯅꯤ ꯑꯗꯨꯅ ꯆꯥ ꯊꯛꯄꯒꯤ ꯍꯦꯕꯤꯠ ꯂꯩꯈꯤꯕ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯃꯇꯝꯗ ꯌꯧꯔꯛꯇꯕ ꯃꯇꯝꯗ ꯃꯥ ꯇꯧꯕ ꯈꯪꯗꯅ ꯃꯥ ꯂꯩꯔꯒꯅꯤ ꯑꯦꯗꯤꯛ ꯆꯨꯕ ꯃꯤꯁꯤꯡꯁꯦ ꯌꯦꯡꯉꯨ ꯃꯁꯤꯅꯤꯀꯣ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯔꯣꯏ ꯃꯁꯤꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯀꯤ ꯃꯤꯍꯨꯟ ꯆꯣꯡꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯍꯜꯂꯦ ꯃꯁꯤ ꯇꯤꯡ ꯆꯣꯡꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤ ꯑꯗꯨꯒ ꯏꯗ ꯌꯥꯎꯕ ꯐꯦꯠꯀꯤ ꯁꯔꯨꯛꯁꯦ ꯃꯁꯤꯁꯨ ꯍꯦꯟꯒꯠꯍꯜꯂꯦꯕ ꯀꯦꯐꯤꯟ ꯍꯥꯏꯕꯁꯤꯅ ꯑꯗꯨꯅ ꯏꯗ ꯐꯦꯠꯀꯤ ꯁꯔꯨꯛ ꯌꯥꯝ ꯌꯥꯎꯔꯗꯤ ꯃꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯈꯥꯎꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯕ꯭ꯂꯦꯗꯔꯒꯤ ꯀꯦꯟꯁꯔ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯦ ꯃꯁꯤ ꯑꯣꯏꯍꯟꯕꯗ ꯃꯁꯤꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯗꯩ ꯑꯉꯥꯡ ꯁꯣꯏꯅꯥꯏꯔꯒ ꯄꯣꯛꯄ ꯃꯁꯤꯒꯨꯝꯕ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯁꯨ ꯆꯥꯎꯈꯠꯄ ꯑꯁꯤꯒꯨꯝꯕ ꯑꯦꯗꯤꯛ ꯆꯨꯕ ꯃꯤꯁꯤꯡꯒꯤ ꯄꯣꯛꯂꯛꯄ ꯃꯆꯥꯁꯤꯡꯁꯦ ꯆꯥꯎꯒꯟ ꯊꯤꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯦ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯦꯜꯇꯤꯁꯇ ꯁ꯭ꯇꯣꯃꯥꯛꯇ ꯑꯜꯁꯔ ꯊꯣꯛꯄ ꯑꯁꯤꯒꯨꯝꯕ ꯂꯩꯒꯅꯤ ꯑꯣꯁꯇꯣꯄꯦꯔꯥꯁꯤꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯔꯨꯒꯤ ꯑꯅꯥꯕꯁꯤꯡ ꯁꯔꯨꯗ ꯍꯣꯕ ꯁꯔꯨ ꯆꯤꯛꯄ ꯁꯔꯨ ꯀꯥꯏꯒꯟꯕ ꯑꯁꯤꯅꯆꯤꯡꯕꯒꯤ ꯑꯅꯥꯕꯁꯤꯡꯁꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯦꯐꯤꯟ ꯍꯥꯏꯕ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯦꯐꯤꯟꯁꯦ ꯊꯛꯄ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯊꯛꯎꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯥꯎꯒꯗꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯛ ꯆꯤꯛꯄ ꯐꯥꯎꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯃꯦꯟꯇꯦꯜ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯔꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯦ ꯂꯩꯔꯅꯤ ꯑꯗꯨꯒ ꯌꯥꯝ ꯆꯣꯛꯊꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯊꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯄꯥꯡꯒꯜ ꯀꯟꯕꯒꯨꯝꯅ ꯇꯧꯒꯅꯤ ꯃꯁꯤ ꯃꯥꯒꯤ ꯁ꯭ꯇꯤꯃꯨꯂꯦꯇꯤꯡ ꯏꯐꯦꯛ ꯑꯗꯨꯅꯅꯦ ꯃꯁꯤ ꯑꯐꯕ
masina pangal cha thapon pangal khali hai ki nate ngak tang ki ma je khoida akhoi stimulate ta ma athai ki mathu barang ngak tang ki wena pangal pi bu kum nam masina ko masi ka seng bagi din nate masi yamna phatte ya amu yang si alan juai na kari hai bra du ga maroi na ti da khoina cha da yaw lim se akoina masi ki mathak ta khoina kola soft drink da yaw se kari na kanda sugar ka phosphate hai se masi yam jaw masina mara moidana khoi haksang gi yam phat ande sugar sini yam sa ba se is not good aduna hoji ki matam da immune system ge hoji corona virus ki covid 19 ki amne tawring matam ji sin awsa wai ki phaba immune system kalang gi ha di chini sa bi tok pi se chini ango bu sa bi tok se angang boy ko joi natural gi thumbang ai di wai di yaw bi ka shukai de chini ango bu se khoi sa bu tok se masi gi dok sa ne kala di ai khoi gi immune system ma pang ka kale aduga mapangan sontha le masina laina tinam hatok pe gi mahi phai to buje masi yam han thale masi sugar ai avoid sugar ai moma covid 19 gi maram da masi gi kamai to ne ha gi maram da ina fazana ni ma tra gi ai video ma sam jara ke aduga adam mo yem nasi masi khoina thadok si ko aduga sa da maroi na sa da khoina tenin ko bo posa am yawi masi nga khoi digestion da khoi cha ba tumba aduga stomach da irritate ohanba sauhanba je masina yana mateng pai aduga chocolate haiba si ju ko aduna chocolate and cocoa coa hairu sida kari yawi theobromine haiba substance ami yawi masi caffeine ga mari lene hairu sing chemical sing che sinausa phataba ngaktan masi koina chang phani ngai oiba posak amatan te alenju ani concepts of diet and food page 425 ta sunne i amu yangse ti ekhona medical science sakha chingi gi mamangda LNJ aina hana ibirama masa item 63 de 3 da ishon mo the vision biraga hakchang phobi gi maram da kolwa iramne ma masa musu sayam sabun pi methodist gi ma je hongak pane convert torok pane adugumba pi ne aduguma sa sa loi toki mai gi polsida ado ishon mo the mangan pi ado medical science na mana matamdu da di sayam thakko matan ni ko nong na rani hoji ti mai ki waising ase science na chumi hana to kham tea and coffee drinking is a sin sa thakpa coffee thakpa che pa ni hai an injurious indulgence ekoi ba cham chon ba koi indulgence makalam ni indulgence ati koi na tawna ba tawbido which like other evils injure the soul atopa kumna swan bugumna masijo ekoi da cham choli thawaida. These darling idols create an excitement, a morbid action of the nervous system. Asina koi chanda excitement hole, matung manang hole, matun marang mujuna koi pangkan buku male. After the immediate influence of the stimulant is gone, hide magi effect, magi stimulant je, magi da yaw magi caffeine, asina simbagi stimulant je, effect je hek loy giba matam da koi mukchang chondo parokani. Sida yang se, it let down below par just to that degree its stimulating properties elevated above par have say masi akoina mu masi ge mas adu hek tobo matam da khoi ge hakchang ge mu sonthabugum phawani have say masi le adu sa coffee thakde masi ge maram da quotation le mo da aina khomjan ma pa bde ngamaro sa coffee thakpa je phatte masi poison tawni khoi hakchang ge I sengan da bani adu ne sinau sa hoji I sengan ngai da mo masi thadok pa je yam namaru oi ena tina kya de ngathok pa sidagi di lere adike mathang de ju thakpa ha bisu ekhoina kwai di phatte masina whole body je khoi hakchang puma hakchang yaw re ba tissue ma khai je loina poison to le moroi na man kwai poison to je khoi frontal lobe ai khoi gi brain gi mawang thangba shogi conscious le masida shogi thawai na khoi nang bi rabni hai re bise masi ko poison to masi ko blood chalale masi yamna phattaba akhal amni aduna khoi principle da tholiba ayam thodo wa thoje ju thakpa kamari lene accident thoiba adiki suicide leiba nupi angang na sathariba crime asig mo yam phattaba pa makhai je emung kaina haliba aduga leiba khudimok se karai de gi thoi ju thakpa haiba asidagi yamna thopani habjini chinau sa phane ka gum se sida hai Ministry of Healing page 330 item haiba alan wine hai. Every year, millions upon millions of gallons of intoxicating liquors are consumed. When I say, Pushing Matam, you talk about me after later.
aduna gallons rom ising juja sukimate khoi haksangda sukimate thakre hai chida millions upon millions of dollars are spent buying rationless poverty, disease, degradation, loss, crime, and death. Hai basing mathang masina maram medra paisa ju yam tangale phatta bo hele adugo lai rabo tal leina tina na le khoi gilam cha sa to marai chai thar le khoi na haksang ge ning ba pam ba tawre crime wa tho hele asi bai ba sin sing ba sing ge mayam thoi adugo yu yon ba phaw ba yu yo li ba ni sa pansa yo li ba sing che drug yo li ba sing ge shona sa to Mokoi masana sa de ko su yo li ba mi sing che ko mo che sa li ba thali ba mi sing adugo sa ma ni mokoi mi gi yu pi tha ga mi gi mu ka han ba asi bu ma thabuk che ai khoi ni kai dong de sinau sa tawgum si ha bi sing sida mu ai yen che by amuk mana Ellen G. White amuk sida ie Ministry of Winning page 330 the Bible nowhere sanctions the use of intoxicating wine you thakpai je Bible na swaya de sida Proverbs 20:1 da wine is a mocker you thakpai je phagi sogai kadem pathai to ni strong drink is raging khoina ngai thakpai je machine khoi bu sound ne khoi je sa all la ni kawum si whosoever is deceived thereby is not wise amene masi gi maram da aina you thakpai gi maram da ngang be yai adubu yam ngang ro Proverbs ta sapa matam da yam phangani tek sam mere machine sing ji Masi juda nam thak to khrom mi ase khwadi ki phatta ba mini hai masi sing da ba mini hai ba je khona matam khuding da khona kaw hum si hai ba si sinaw sang sida the one that adubu khona kenan gi matam da min hai khona Bible la yu makhat ani le mina thak pa yai kenan da kuma ji Prabhu Jisu Krishna khwadi ki aham pangthok ki ba miracle je masida mana singbu yu ola le hai je masi grab juice ne pure grab juice ne masi sam Isaiah 65 I tell thus said the Lord a new wine is found in the cluster has angur gi masasinga ano wa yu makhan ama phangyan haidi aman bo uhai do hai mahi do hai destroy ino mangangano for a blessing is in it masida bot phang angur mai ta pa ji am hai masiju vitamin C yam yawe masiju ekon tang gi wan do masiju am phabani sinawsa masigu maje yu thakpa je khoi na thadok che yu thakpa sing ai khoi gi liver foreign khoi na yang ba ai khoi na makha ta na yu thakpa gi amang ba te te hai ba sing asi amang je kari no hai je khoi na mu yang ba dai masine khoi gi liver mangan gani liver cirrhosis adai bp heart attack asine sing ba le na tina se loi na tho ha le sinap sa masi khoi na thadok ko pai mathang da to ba ko mu yeng se to ba ko hidak mana su am pha amna phaba masina ai du thapati hana pai aphatte masidi amna tappe mai effect yam tappe tapajina maram modana mine tap thosa da masini khone yam maru ina masida yawi bzen nicotine sur ta gumba yawi bzen maru ne nicotine carbon dioxide cyanide aduga taradi khona thot khona mokhoi de nang law ba mu yawi bu suknu bu madu hairi cancer causing agent hai ba sing ase masi yaw sing maru modana nicotine hai bzi am addict chu han ba posakne masina maru modana khone churuk khone nisa pusa sigumba churuk aduga tobacco masi any form sa bo ro thak bo ro masi china ba misina thadok ko pang ngam jise nicotine ha khoi i tong da ko tin na le khib degi masi oi dibini hai ba sing masi yengje aduna smoking to basina khoi de kari mangal le have the life short-term life khoi ki punsi ga tension le punsi chai chama sum hingada bo punsi jo khona surum machai ama thakpana no de second ama tension li hai ni sam ni na addict chu mi na no de suru machai kya na thai je khoi di chama chani di na dum ba na thakpami shu le masina khoi punsi tension la li have se maram mo adubu kaum se masi le aduga khoi lungs ne khoi larynx ne chin khoi gi asobe kha chawe khanau gi pareng masi aduga bladder khoi pancreas insulin sen level organ se khoi mapan thok gi organ se bladder asoi labor yugi khoi sing gi khaw hai tare asigumba sing asida laina tina cancer have se masi thole aduga khoi oral cancer chin manung gi cancer aje tobacco sinaba sine thole ayam ba cause se masi adu thakta ba mida pangna lawe aduga thakpa mida masi yamna lakani aduga heart attacks hai se khoi na masagi masi chin na heart attack bp stroke
ꯃꯁꯤꯒꯤ ꯆꯥꯡꯁꯦ ꯃꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯍꯜꯂꯦ ꯃꯁꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕ ꯑꯁꯤ ꯌꯥꯝꯅ ꯑꯣꯏꯍꯜꯂꯦ ꯃꯔꯝꯗꯤ ꯃꯁꯤꯅ ꯀꯩꯗꯧꯏꯒ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯎꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯣꯛ ꯇꯧꯍꯜꯂꯦꯕ ꯏꯁꯦ ꯐꯝꯖꯤꯜꯍꯜꯂꯦꯕ ꯏꯒꯤ ꯏꯆꯦꯜꯁꯦ ꯌꯨ ꯊꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨ ꯊꯛꯄꯒꯤ ꯉꯁꯥꯏ ꯌꯨ ꯊꯛꯄꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯦ ꯐꯝꯖꯤꯜꯍꯜꯂꯦꯕ ꯃꯤꯅ ꯌꯨ ꯊꯛꯑꯒ ꯏ ꯆꯦꯜꯂꯦ ꯍꯥꯏ ꯅꯣ ꯗꯦꯠ ꯏꯁ ꯚꯦꯔꯤ ꯔꯣꯡ ꯌꯥꯝ ꯂꯥꯜꯂꯕꯅꯤ ꯏ ꯐꯝꯖꯤꯜꯍꯜꯂꯦ ꯐꯝꯖꯤꯜꯍꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯤ ꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯃꯤꯁꯤꯡꯁꯦ ꯆꯨꯔꯨꯞ ꯕꯤꯔꯤ ꯊꯛꯄꯒ ꯑꯗꯨꯒ ꯃꯁꯤꯒꯤ ꯌꯨ ꯊꯛꯄꯒ ꯆꯨꯔꯨꯞ ꯕꯤꯔꯤ ꯊꯛꯄ ꯑꯁꯤꯅ ꯄꯨꯟꯁꯤꯜꯂꯒꯗꯤ ꯍꯦꯟꯅ ꯗꯦꯟꯖꯔꯁ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯪꯁꯀꯤ ꯂꯥꯏꯅꯥ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯔꯥꯛ ꯍꯥꯏꯇꯥꯔꯦ ꯐꯤꯔꯥꯛꯀꯤ ꯂꯥꯏꯅꯥ ꯕ꯭ꯔꯣꯡꯀꯥꯏꯇꯤꯁ ꯑꯗꯨ ꯑꯁꯃꯥ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯨꯔꯨꯞ ꯊꯛꯄ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯒ ꯁꯔꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯒꯤ ꯑꯅꯥꯕꯁꯦ ꯆꯨꯔꯨꯞ ꯌꯥꯝ ꯊꯛꯄ ꯃꯤꯁꯤꯡ ꯈ꯭ꯋꯥꯡ ꯅꯥꯒꯟꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯒꯠꯇꯅ ꯆꯠꯇꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯈ꯭ꯋꯥꯡ ꯅꯥꯔꯤꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯜꯁꯤꯌꯝꯒꯤ ꯁꯔꯨꯛꯁꯦ ꯃꯥꯅ ꯂꯧꯊꯣꯛꯍꯜꯂꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅꯀꯣ ꯃꯈꯣꯏꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯊꯨꯅ ꯈꯝꯕꯁꯦ ꯃꯁꯤ ꯆꯨꯔꯨꯞ ꯊꯛꯄ ꯃꯤꯁꯤꯡꯗꯅ ꯈꯔ ꯊꯨꯅ ꯑꯣꯏꯒꯜꯂꯦ ꯃꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯛꯆꯥꯡꯗ ꯑꯦꯂꯔꯖꯤ ꯊꯨꯡꯕ ꯑꯗꯨꯒ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯗ ꯗꯤꯁꯑꯣꯔꯗꯔ ꯑꯩꯈꯣꯏꯅ ꯐꯖꯅ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯒꯤ ꯃꯊꯧꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯂꯩꯅꯥ ꯇꯤꯟꯅꯥ ꯐꯥꯏꯠ ꯇꯧꯕꯁꯦ ꯃꯁꯤ ꯉꯝꯍꯟꯗꯦ ꯃꯁꯤ ꯊꯛꯆꯜꯂꯒ ꯐꯣꯔꯦꯟ ꯁꯤꯁꯇꯦꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯃꯥꯅ ꯐꯥꯏꯠ ꯇꯧꯕꯒꯨꯝ ꯁꯨꯝ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨ ꯂꯥꯁꯇꯗꯤ ꯃꯔꯝꯗ ꯀꯩꯗꯧꯕ ꯃꯁꯤꯗꯤ ꯃꯍꯤꯛ ꯅꯠꯇꯕꯅꯤ나 ꯑꯁꯤ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯊꯛꯀꯤꯅ ꯑꯇꯣꯞꯄ ꯂꯩꯅꯥ ꯇꯤꯟꯅꯥ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯁꯤꯅ ꯐꯥꯏꯠ ꯇꯧꯕꯒꯤ ꯍꯟꯊꯍꯟꯕꯒꯤ ꯆꯥꯡꯗꯣ ꯃꯁꯤꯅ ꯑꯣꯏꯍꯜꯂꯦ ꯑꯗꯩ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯉꯥꯡ ꯁꯤꯔꯒ ꯄꯣꯛꯄ ꯑꯗꯨꯒ ꯁꯣꯏꯅꯥꯏꯔꯒ ꯄꯣꯛꯄ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯆꯨꯔꯨꯞ ꯊꯛꯄ ꯃꯁꯤꯅ ꯇꯣꯕꯥꯀꯣ ꯁꯤꯖꯤꯟꯅꯕꯁꯦ ꯃꯁꯤ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕ ꯃꯁꯤꯗꯒꯤ ꯑꯣꯏꯍꯜꯂꯛꯄꯅꯤ ꯃꯁꯤꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯆꯨꯔꯨꯞ ꯊꯛꯄ ꯃꯃꯥꯁꯤꯡꯗꯒꯤ ꯄꯣꯛꯄ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝꯅ ꯃꯌꯥꯡ ꯀꯪꯕ ꯑꯗꯨꯒ ꯋꯦꯠꯁꯦ ꯌꯥꯝꯅ ꯍꯟꯊꯕ ꯑꯁꯤꯒꯨꯝꯕ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯕ꯭ꯔꯦꯟꯒꯤ ꯊꯕꯛꯁꯤꯡ ꯌꯥꯝ ꯁꯣꯛꯍꯜꯂꯦ ꯃꯁꯤꯅ ꯃꯃꯥꯗ ꯅꯠꯇꯅ ꯄꯣꯛꯏꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯃꯇꯝꯗ ꯐꯥꯒꯟꯗꯕ ꯗꯟ ꯆꯨꯒꯟꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯄꯔꯥ ꯐꯥꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯐꯨꯒꯅꯤ ꯑꯗꯨ ꯃꯣꯏꯅ ꯊꯛꯏꯕꯅꯤꯅ ꯌꯨ ꯊꯛꯏꯕꯅꯤꯅ ꯅꯤꯁꯥ ꯆꯥꯔꯤꯕꯅꯤꯅ ꯃꯤꯒꯤ ꯃꯆꯥꯅ ꯊꯨꯅ ꯐꯥꯏ ꯑꯩ ꯏꯆꯥꯅ ꯐꯥꯗꯦ ꯐꯨꯕꯤꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯩꯗꯧꯕ ꯃꯈꯣꯏꯅ ꯇꯧꯕꯗꯨꯒꯤ ꯐꯣꯜꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯑꯜꯁꯔꯁꯤꯡ ꯁ꯭ꯇꯣꯃꯥꯛ ꯑꯜꯁꯔ ꯑꯁꯤꯅꯆꯤꯡꯕ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯤꯠꯀꯤ ꯂꯥꯏꯅꯥꯁꯤꯡ ꯑꯩꯈꯣꯏꯅ ꯀꯦꯇꯔꯦꯛ ꯉꯧꯗꯣꯡ ꯊꯨꯡꯕ ꯃꯤꯠꯀꯤ ꯑꯅꯥꯕꯁꯤꯡꯁꯤꯁꯨ ꯆꯨꯔꯨꯞ ꯊꯛꯄ ꯑꯩꯈꯣꯏꯅ ꯇꯣꯕꯥꯀꯣ ꯁꯤꯖꯤꯟꯅꯕꯁꯦ ꯃꯁꯤꯒ ꯃꯔꯤ ꯑꯗꯨꯝ ꯂꯩꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯐꯖꯅ ꯈꯟꯕ ꯉꯝꯗꯕ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯐꯖꯅ ꯊꯤꯗꯣꯛꯄ ꯉꯝꯗꯕ ꯈꯨꯗꯛꯇ ꯁꯥꯎꯒꯟꯕ ꯑꯁꯤꯁꯨ ꯃꯁꯤ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯊꯣꯛꯀꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯤꯡ ꯄꯦꯖ 327 320 ꯍꯥꯏ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩꯗ ꯑꯦꯂꯦꯟꯖꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩ ꯄꯥꯖꯔꯛꯀꯦ ꯇꯣꯕꯥꯀꯣ ꯏꯁ ꯗ ꯁ꯭ꯂꯣ ꯏꯟꯁꯤꯗꯤꯌꯁ ꯍꯥꯏ ꯃꯥꯗꯤ ꯌꯥꯝꯅ ꯇꯞꯄꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯜꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯀꯣ ꯇꯞꯄ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯊꯤꯕ but more malignant poison ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯈꯜꯒꯤ ꯍꯨ ꯃꯈꯜ ꯑꯃꯅꯤ ꯍꯥꯏ ꯃꯁꯤ ꯊꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯦ ꯍꯧꯖꯤꯛ COVID-19 ꯅꯥꯕ ꯃꯇꯝꯗ ꯊꯨꯅ ꯁꯤꯒꯟꯒꯗꯕ ꯃꯤꯁꯦ ꯑꯁꯤꯅꯤ ꯆꯨꯔꯨꯞ ꯕꯤꯔꯤ ꯅꯤꯁꯥ ꯄꯨꯁꯥ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕ ꯀ꯭ꯋꯥꯆꯥꯏꯕ ꯃꯤꯁꯤꯡ ꯃꯁꯥꯁꯤꯡꯗꯣ ꯃꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯣꯏꯖꯟ ꯑꯣꯏꯍꯜꯂꯤ ꯃꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯣ ꯊꯨꯅ ꯁꯤꯒꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯁꯦ ꯀꯥꯎꯔꯣꯏꯗꯕꯁꯦ in whatever form it is usedꯃꯁꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯑꯣꯏꯒꯦꯔꯥ ꯊꯛꯄ ꯑꯣꯏꯒꯦꯔꯥ ꯃꯩꯈꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯒꯦꯔꯥ it tells upon the constitution ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜꯗꯀꯣ ꯃꯁꯤꯅ ꯏꯐꯦꯛ ꯏꯊꯤꯜ ꯄꯤ ꯍꯥꯏꯕꯅꯤ it is all the more dangerous because masina kwai hena thaji nisa pusa tai chinabdagi masina kwai sathi yani maramdi its effects are slow magi mana aikoda pibe it magi phattaba phole yam taphe hai at first hardly perceptible but sukang khamu hai often it affects the nerves in a more powerful manner than does in secreting drink yu thakwa adu dagi yu thakpana aikogi nerve aikogi nerve singlising asida pibe ithindo adudagi machine hena khudung thingna aikoina pi habsi sinasa aduna aikoi tobacco sinapsi aikoina thadoksi habsi aikoina khanji aduna tobacco je he aikoina nicotine masida yawraba nicotine je he thadokku matamda aikoi gi changda phawrokadaba sin yengche masida point ni palai aikoina ire amna sauganba adugi anxiety habsi masima phawrokani hek masi nicotine he
थादोꯛꯄ मतंदा मागी इफेक्टो लेरिने थादोꯛने होनरप मतंदा पामप मतंदा मसी फाउरकनी मथंदा याम चोकथाबा फाउरनी टायरनेस हाइबजे तुम्बा यारारोय अहिंग तुम्बा यारारोय काउमजे कोक चिकनी अदुगा अखोइना वाखलजे फजना खंथाबा ngमरोय अदुगा डिप्रेशन अखोइगी कोक ngawबगी अखोइना उनिंग नुसुंग जानबजे थोकनी खोंग हांबा यादबा नत्रगा डायरिया खोंग हांबा याबा नत्रगा खोंग हांथबजे मसी थोकनी अदुगा ममै थंदा चुक याम थंग फाउरकनी हाइबजे अखोइना थादोकपगी फोल ओइकनी इस्नाउसा अदुना मसी माची यामने एडिक्टिव ओइ यूदा एडिक्ट ओइबगुमना निसादा नंबर 4 नासिना एडिक्ट ओइबगुमना मसी यामने एडिक्ट ओइ अदुना मसी अखोइ थादोक्सी मसी हेक थादोकपा मतन खरा अखोइना अवाब नंगनी अदुबो अखोइना मसी थादोकनायगी थबक यामदे मसी आबदा इसिंग याम थकपा 8 to 10 glasses of water जे अखोइना जु अखोइना जुरुप yak थकपजे थादोकयादी मसी जे अखोइना नोंगमदा इसिंग जे याम थकपीबा अदुगा नोंगमदा इसाजे तोइना इसिंग लुंबु साबना इरुजाबा असेंबगी स्टीम बारना अखोइगी हक्चांगी बॉडी जे अखोइना मन अखोइना डिवाइस अमा तौरगा अखोइना सागुंबा लोंबा मोरेगुंबा लेरजि मन फुंबुंग काबा याबदा माइ तौरगा अखोइ हक्चांगे फिनो खुंजलगा अखोइना कोक्तदी अखोइना इसिंग अयिंबा थोंगदमनि अयिंबा ना अदम थोंबीबा अदुगा मसी हक्चांगे फुदि लौथोगा सानबा मननिना साजे नांथपो हुमा काहनबा मसी नोंगदा अमुक अनीगुंबा अखोइना हप्ता अमुक तौरदी मसीगी पोजन मखैदो लोइना थोकिनी अदुगा सि लौरिनि मनंदा इसिंगी थकदम इसिंगजु अदुम थकदम अदुमाइ तौर तारदी मसी याम थकनी अदुगा मरोइना अखोइना चंप्रा हाइबजे चंप्रा लिंबु नत्रगा चंप्रा मसी विटामिन सी अखोइना लेमन चंप्रा जे मसी नोंगदा गिलास तो मंगा तरुक अखोइना सिंग गिलास अमदा मसी हेजलगा थकपा हप्ता अमुक फजना थकपा मतंदा मसी अखोइना मागी फत्तबा मखैदो लोइना सेंदोकनी अदुगा अखोइना थादोकिनी हाबने अदुना मसीगी टेम्परेंस हाइगी मतांदा लोइसलगे मथंदा अखोइना खरा लेगी टेम्परेंस दा मथंदना टेम्परेंस का फ्रेश एयर की मरम अखोइना मसीगी वाहलोबदुगा असेंबा नुसिकी मरम दोइना मसी नांगजरखे अदुनि चिनाउसिन इशोना फत्ते हाइबा मखैजे लोइना थादोकसे अदुना अखोइना हक्चांगदा पॉइजन ओहलिबनि सा लेबे इशोना यादे हाइबा मखैजे लोइना थादोकसे अदु तारदि अखोइना इशोना अखोइदा बोर पिगनी लैनातिना खुदिंदगी अखोइना नाथोकपनि हाइबसिन मरोइना हुजिक नानारिबो COVID-19 हाइबसिदेखिसु नाथोकपनि हाइबसे यामना थमजरी मसीगी असुंबसे नांगनि पुंखुदुंता शेयर तौबियु तना प्रार्थना तौजे सरदा लेबे पाइशो याम थगसने अखोइना टेम्परेंस करि नाजिग मान खरा नैना जगरे नैना खर पिन काउन बिगिनि पांगासी कोबुनि असदेगी अखोइना चांग छोनबगदबा फत्तबा मखै सेना सिकोबुनि तगि कोंफाना थादोकपनि बिउ तारबु खुदिंता सिबो पिनबियु प्रभु येशू नि खुलुमजरे आमेन।